Good morning. Ngasi Monday morning ki haipetang yengminase ko ngasina haide angel card on lokthwe ko angel card ge kari message lege haibdo som gi damakta ado sidagi akoina nungti gi khanbagi dumaina 1 2 3 khanbirasi ko ado ngatang khanbiro ko haidi 1 2 3 se mirshalaga haidi 1 karamba numbers na hena aina visible oige haibdo mirshalakon tamatamda haidi 1 se oina tholakpara tra 2 se tholakpara tra 3 se tholakpara haibdo aduma leire aduga akhoi kaino ko tang manga se ko tang manga se loiba numit oibra dashera numit se ko dashera numit vijayasmi hena haina ko ha vijayadashmi na vijayadashmi da koina tawba yaba hai tare ko sidasu khara leiri ko haide koina irai lai ba pon ngata ne aina taiba mayam se mayam da ko ado date 5 se dashera numit koina tawgadaba pot hai tare ko duga buja loirokpagi timing sida hai tare koina latpa ko pa mama kai kat kadawa aduga haidi sum aigi life to obstacles amna leire kho lena kale obstacles ama khatangi wana taba thaba inkhang gi problem adagi relationship ki problem adagi pisanu sa gi stable oidaba kho taba adumba mayam dugi hai tare ko ai do haidi adu yaujinge mamangda ai video share torake ko adugi kai togadabno haibado tang manga cheda ado ngasidi tang ani katang o nga wali bena horin din natraga hayeng gumbai share torake haidi pot ti macha macha gumba ngata oidone dukan da kai da phangba pot ku manga ta oidoine aduzuna haidi aina share torokpada haidi nongma walingai da nini walingai torakati haidi langba semba dagi akoina tauge na khalido nangina natragadi nanghaude kholaude en harapasu yawe aduduna kitang walingai da share torokpane hojikandi aina kainoma tauge en haraga kainoma aina mayam da share tauge en haraga diko adu sidai khanbire ka 1 2 3 sidagi ahamba khanmangai gi kari message lakke habado yengminase ko look for a sign in a yeng ko haidi look for a sign haragadi nangonda kari sign ama pirake haidi atopa leinok aina je kenom tauge na khalle sida sije nangonda sign am pirak paraba sije tawro haidi go forward natraga lep kho haibagi nangonda sign ama natraga ngai kho haibagi nangonda sum ama daina feel tawraga diko tawgano ko aduga tawro yarani da haibagi nangonda signal ama piraka di adugi photo hobiba yai ko ngasigi oina hairaga de ngasigi ni ko ngasigi nangna chatkadaba natraga chatloidaba oiraga so thaba ingkhangi matangda aduga thaba ingkhang khatangi natraga hai relationship ki atai sum atai loina makta hai tare ko nangna khalliba photo gi matungina hari nangonda signal ama nangonda sign am phangadi tawo phangdraga di tawgano ko ado amana kai hage have the meditation will bring answers ko hari nungaitaba khotaba keka mayam leiragadi ko haide aina hai meditate tawbiyo hai ko hakchang nungaitabagi oitarasu alaina ko haidi hakchang nungaitaba aise not only ngasagi haidi pura hakchang khatangi wana tabida haide koi wakhan nungaitaba gumbasu adum legalina ko aduduna haidi meditate tawbiyo ayukta ngatang minute 5 ama minute 10 ama meditation tawbiyo haidi chanting tawraga meditation tawbiyo somna thajariba ishordo adugi maming lauraga chanting tawgera tawo numbers pibado haitare ko nangna kainom particular wish ama khanbane hairase ko thabain khangi oiro natraga relationship ki oiro pesha gi oiro ko adugi number do chanting tawbiyo ngatang phammaga ko ado phammaga chanting taw matam meditation taw matam se kamai tawgadage hai kan aina mamang so haigrena ko id meditate no tawba matam da sor honjanma matam da ko sor honjanma matam da ai afaba ngata honjaline positive energy mayam ama honjaline aduga aina sor hondokku matam se da haidi while breathing out haidi negative energy negative thoughts aingonda leramba kholama mayam da loina chakrasanu ko haidi mirshalaga sum aina ngangi sum haidi mishala tagi tabiyo ba haidi afaba mayam loina honjale ko afaba mayam se aina sor honjanba sida aigi body se lawshaline ba aduga phattaba mayam aina phattaba khalamba adagi aingonda phattaba leramba mine yengchilakpa kochilakpa mayam se aina sor hondokpada loina chatkiba oirasanu ko haina dumai khanbiba haita science su leina ko haidi akoina angaweda like tangwanda you have to take in oxygen and you have to breathe out carbon dioxide ko oxygen da su afaba phattaba leina ko afaba oxygen sina akoina hingbagi damakta darkar orisa aduna oxygen loksalaga carbon dioxide phattaba gas to thadokimnena ko adumaina chapmana na haitare ko wakhanda su thought su ko hadi afaba energy se loksalaga phattaba energy do release to bi ko bi shadagi ko adu sisina number 2 gi message leire ko number 3 ko number 3 gi sina ko nangi mai da haitare ko nangi damakta helpful people legani ko hani nangonda mateng gumba bibirakadaba mi gumba adumaina leigani ko
ꯑꯗꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯍꯥꯏꯐꯦꯠꯇꯪ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯀꯥꯔꯠ ꯃꯦꯁꯦꯖ ꯃꯌꯥꯝꯗ ꯃꯣꯇꯤꯚꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯄꯅꯤꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯇꯝꯁꯦꯀꯣ ꯉꯁꯤꯒꯤ ꯑꯐꯕ ꯃꯇꯝ ꯑꯐꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯇꯝ ꯑꯣꯏꯔꯣꯀꯣ ꯑꯌꯨꯛꯀꯤꯁꯦ ꯄꯨꯡ 5:08ꯇꯒꯤꯅ 6:30 ꯐꯥꯎꯕ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯌꯨꯛꯁꯦ ꯈꯤꯇꯪ ꯊꯦꯡꯉꯦꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯉꯟꯅ ꯍꯥꯞꯄ ꯉꯝꯗꯕꯒꯤ ꯑꯗꯣ ꯑꯀꯣꯟꯕꯒꯤꯁꯤꯅ ꯄꯨꯡ 9:05ꯗꯒꯤꯅ 8:30 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯅꯀꯣ ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤꯗ ꯍꯥꯏꯔꯒꯁꯨ ꯅꯨꯡꯊꯤꯟꯒꯤꯁꯦ ꯄꯨꯡ 2:05 ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 6:30 ꯐꯥꯎꯕ ꯐꯩꯀꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯒꯤꯅ 8:32ꯗꯒꯤꯅ ꯄꯨꯡ 11:03 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯁꯤꯗꯀꯣ ꯑꯗꯨꯒ ꯑꯊꯦꯡꯕꯒꯤ ꯍꯥꯏꯇꯥꯔꯒꯗꯤ 12:30ꯗꯒꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 3:30 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯃꯟꯗꯦꯀꯣ ꯃꯟꯗꯦ ꯁꯦꯠꯀꯗꯕ ꯃꯆꯨ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯏꯠ ꯃꯆꯨ ꯁꯦꯠꯄꯤꯌꯣꯀꯣ ꯍꯥꯏꯗꯤ ꯑꯉꯧꯕꯒꯨꯝꯕ ꯁꯦꯠꯄꯤꯌꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯇꯥꯡ 5ꯒꯤꯁꯤꯃ ꯑꯩ ꯈꯤꯇꯪ ꯃꯔꯛꯇ ꯈꯔ ꯉꯟꯅ ꯑꯩ ꯁꯦꯌꯔ ꯇꯧꯔꯒꯦ ꯁꯣꯝꯅ ꯇꯧꯕ ꯌꯥꯒꯗꯕꯉꯩ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯈꯔ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯐꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯇꯥꯛꯏꯕ ꯃꯌꯥꯝꯁꯦ ꯊꯦꯡꯛ ꯌꯨ